Sakina, aigi isase, mama ay lawdana kaya da fajare. Haiduna machana chatkiba mai kaidabu yengja hauri. Ranina, hey bunga, nangbu thabak chatloy drani hey. Lunch nana, ho namau nupi masangam dreima. Ranina, imau nabada nang suyaw baha. Numitse ayokre. Mama du narasu isudo putoro ay lawge. Laymana. Da chalomi ai diba nangsi ikai jabana sire lunch nana haining haijasano masi hanu bise onthone yekrabane nong phado suti lebisida itugi manakta kenaba buk sangre toli da ko ai mapokse leimana yare chalo nasok to yengningre lengthokro ta waisangna na jahorake ai angangse puthoko yo henba marol pak na thokpadi nate khara thokpagi yamna ngangning matamni mama mama baba lunch na leimana haune yo hen banu I khome mama baba na khome leimana sana se ichadi maramokpani hagoloko baba ga yo hen bana baba la o hagolasi bobo ko leiruge ai mama ayo tawi tumagi haiba lunch nana angang ni gaina prasisu haipadi lore pi khop piksigo thajanba leimana yare da nangsu sana mama da papi tawramose yo henbana papa nangsu mama da papi tawo lunch nana khaya da haisingkraba ingi khangraba ichanone se aisu yo henba khuba khui papa se mama da chuppe lunch na amadi leimasu machagi mataudu da nokchari Syam Kisorna ai mama nangbu tabron he Manjuna tai moi babong somda ichado ngasi di ahanba school bu banu mine haidena kanna losili bani ne nangba Syam Kisorna khangre da mama icha phaba chidi mama mapa oiba ikuse khaya da nungai raba kana amana mocha phatabagi awaba kana amana macha leitabagi awaba masi pumna makse mama ibani di phangrabani ne icha sisu mapa ai lodana phare lairik laisu mabudi marau singloina Manjuna taning da bana na kongse ita de da khae ai di awoiba masa thagat ke bisina Victoria sari amana na setuna yamna chinglem na thori aduga mama Manjuna ichana nungsibase aina hen male ai hana kauri haune icha thoi Victoria na baba Syam Kisorna haune icha bu ipada kari haninge Victoria na mu chaluki ge manam nambiyo ba Manjuna hoine moi babo ihak tin biru ro angang se Victoria na tindra suyar niye milo bala kaniye Manjuna kana mino haisibo Syam Kisorna icha le sabi phare hoi phaja na inthi jana chaluko Manjuna kana nomi ai bu bab kata dreami Syam Kisorna nangdi angau bini na taroi chocho icha thoi ipa ne yare tawbatabu nisa sadrabati yare ko ipa gidi lairaba ina khunba leite icha na bu pamadi Victoria ikaina hoi hairaga chetki Syam Kisor amadi Manju machagi mataudu harau yengja hauri Rajenna hai mama ichanu pidi aduga ichanu padudi ngarang di thengna tumgiba maline imaudu so nachanu pado thengna halakpa maline mem thoina mane ngang dori bane aina ngasidi nachanu paduda karigino ba mana ngamsunga moidawbaduda business sibu hotnagadra orphan amasu lingkha chale aina haidi tawjawo yaye thabak to sindok nodana ichanu pise mana wahaleba
हाइनरिङै तंजादुदा फिरोल नाने सेटलगा थोरी अनिमक बेमा चंगजनदुना मेमथोइदा खोइरमी मेमथोइना हगोलो नबानीबु काई चलुगे हाइनो बेमना इमादा ngarang अखो युमदा चलुगे छतबा कुइरे हाइदुदी हेनथोइबना अहन ओइरकपगे लोइना कावरमने अखोइ पलेम होइदे मेमथोइना सरनीना थेंगना हंजलौको इचानुपिसे वालिबा दुगा नंगना चैनम वावानमिको हेनथोइबना अखोइ मासिदिबा होय इतुना ai ngai jabdo kayam kairage haiba बेम हेक लाखिबदगी आइगासे लुना तौबिखिद्रे मेमथोइना कइदौ तौदोइबा हौजिकते इचानुपिना हेले बेमा सानरिबा वादु तादुना मिलु पिरांग इहौरी इमुंगसिदा माबु नुंगसिना तौबिबगी मतौसिदा हेनथोइबना तु इमानंग हेक इतुसे चलमदाइसिदा कवलेबा मेकअप का लोइना कोने पुंग अमा हेना केराइसे बेमा कपनोक तौरी अइना कयाम केदना हेनथोइबना फागी तौबिनिदा नंगनोकनबा मेमथोइना हैमा थेमनैने मोय अनिसे मोय पाबो राजेना ममा नंगसिमा अंगांग ममांगसिदा जुगोट वैरम चादेने अवैबा हनु थंगसिबो हे हेनथोइबना अदोपो मॉम खरा थिंगा कनिको ngसिदि ai होमदसु चंगकने अंतक चाउना फंक्शन अमसु पांगथोतोइने होम मिनिस्टर सु यावना पांगथोतोरिबने अदा इनविटेशन सु आइगी मरुप मपांग लोइने सुना तौगदबने आइगी दुकान की प्लॉट खरसु इनॉग्रेशन तौगदबने अदुना पो मी खरा थिरमो थबक से चेननबा राजेना होइने इताउ तुसु कोइरे पाउ फाउनदबा मणिपुर दा लेरे हाइबने मोइसु आई होरेन कॉल तौरके मेमथोइना यारिसे थेंख्रने इबेमा फजना चलुको बेमना होइमा हेनथोइबना चसिलाओ बेमना इमा चलुखिगे बाबोंग चलुखिगे हाइदुना हन अनिदुदा खोइरमदुना चटकी असुमना ngayhakki matung bemagi yum yauraduna ibo halna aima ichala idana aima imaksu yaura idana taraduna abeja amadi apsara animak thorai aima ibungo su yaura iro kakhalo henthoi yaura iya ima baba haiduna han ahu makta khoirami ibo halna ichana thajadana karimta harakta bila isibu kari aruba lairage bemana baba अंदक अखोगी होम दो चाउनो प्रोग्राम अवेयरनेस अमा पांगथोक तौरिये होम मिनिस्टर यावना अदा इनविटेशन तौबला इबने अदुगी मथक्ता अखोगी दुकान सु प्लॉट अमा संगाबा पुंजलबा नुमितुदा पुलप अदुगिने इबो हलना होइने इमक हेनथोइबसे अंदकती वायमना nganगिन हे ISTV दुदा तोइना उनबला इने बेमना यावबने इबो हलना इमक अफाबा फंगबसिसु फाइने हे लेकाइना वावा लाउनरे अंगांग वारकनबदा नचा बेमगी नुपा हेनथोइबगी मतौदमु हाइनरिबनी ने हे हेनथोइबसु नुई बेमना मयामना नुसिबिरिसे एकोइगिदि लाइबक यामना फबने इबो हलना इबुंगोना तौरिबा थबकसे अहन अमा ओइना आइदि यामना याजनिंग सोइनाइदरबा मिमानद्रबा कयाबु मखोइसु मिने राइट चप चान ले हाइबगी थौना हापिदुना होम गलिंखतलिबसे यामना हराउरिबनिने आइडिया असुमना चाक इसिंग चारबा तुंगदा हेनथोइबा अमदि बेमा चटनबा थोरई अबे चाना मचाबु मनम नंबी बेमा यंगोय ननेमना कुयानबा चटलुको इमागे बेमा अहन्ना ngangbada चिंथक्ता खुमगनुको लाइरबा नमा आइदि इचागिदमा करिमता तौबा ngamdredo बेमना इमा यारनिये केमता हापिद्रसु आइगिदि इमाना पुमनमकने दा हेनथोइबगी ममानसु मचानिंगोलमकनि खंदुना लोना तौबिये आइगिदमक वारुगनो इमा आइगिदि इमा खक ngairabane इमाना ai थादोमगा चटकिनुको ai yamna waniye abe chana angaubi इचा थादोगा आइनबो काई चतुइनो सेसे चलुरो इबुंगो सुंगाइदुना लेरे बेमना होय हाइदुना गाड़ी दु काखलई हेनथोइबना कपुरो बहा तो नुआइतेने अंगांगदबु कनानानो बेमना दा मी उसितबा थौजनो लेहौजनी हेनथोइबना इमाइ बेमा थेमबाबु याद्रबको आइददि गाड़ी से थौरगे हे बेमनो ई मसक्सिगा असुमना बाबानी सु हलई हलकपगी लंबीदु मीना क्रिक इन्नै ट्रैफिक जाम सु लोइरे अमुक तोइबा हेनथोइबना
Kainu taurisina police namna leina ngaside be mana kaidawra jano haigumdana police singduna control fajana tauri gari singdu check su tauri kanna sir somda che chang suraktre taibangan ba fat on thorei mina chinbane phat phat to ko mi chang oirade be mama mitu khanglaw law thoi aduga henthoi bada makutuna pop pop thai tu adagi se taibangan badu natrosiba henthoi bana haigumdana aisu ngasai dagi munai yengamini ne u khrogum tawine aduga karim nari ses media deko speaker oiraga thore eko kai kusadana be mana masaksiga henthoi basunu yadeko media amna haina asum gari su tapna thauna kibana bema amadi henthoi bagi gari du tari bema taibangan ba haina kawi taibangan ba fat on thorei kanano ne haiduna ure bema gi sakfam do kuina udrabani ngasi amuk no hauna na urare mahausa gi magi fajabado ngasi fawba aduma halamdri magi no fe tawbada kutak tawba khajai do haima nang oire be mana mane nang kayam koirege manipur da thorakpa taibangan bana khara koire henthoi bada handshake tawi hello bye henthoi bana hai bye taibangan bana hana ina tawgi bado sengdoke khanbane adongam khitre ngasidi tanja pire lao gari se sida pak na haktang tawsalamo coffee amamam tha ukise aigi girlfriend su yauri khangnawo henthoi bana lana kaisum khandeda oi phare khangnarase haiduna gari du pak tawsalam laga makhoi ahum lakmine taibangan ba police atai duda noi sikharai ngamo ai thuna lakane paisa ga lauramadi noi khangni police tu salute tawi yes sir taibangan bana thawai gi mabema sana oibi lengthok piro hawa dagi kumtha biro coffee ama khaktang thaklugi se imanaba amasu khangna hange victoria na khonda side aina khangdaba nangi namanaba leiribo haisiba taibangan bana ngangdana leirano kok thulo victoria na oiba haiduna mabani sulai henthoiba victoria oirambatuda be mana sidi victoria du natro henthoi bana mane victoria na aina urisibu henthoi baga be maga natro sidia taibangan bana nangna amukai da khangnaruriba victoria na nangi marup haise asiro taibangan bana hoide asumna moi mari mangna duna harau awaba nungai ba wari kaya phongdok na duna nungai ba numit oirare be mana da invitation do mabani da supiramo henthoi bana taibangan bana karigi invitation no henthoi bana aigi home amalin khatba ada handakti home minister na masamak su yauraga masu kara sauthokpagi oina awareness amalai aduga aigi dukan plot khara su nambitu da su inauguration tawdoba nabani maksu lao laktabe yaroi ko be mana nabani di kaya mo ligel hongdoba taibangan bana kuira roi dawne be mana invitation pirakpa kawni ko ama taibangan bana kawroye asumna harau numit ado loisan kre matam kharagi matungda taibangan ba amadi victoria su haina singnaduna luhongduna chakauba phawbala nongma taibangan bagi phone da number khangdaba ama call tawrai kanano haiduna paikhali boris na bhai peter john thomas pulapna oi taibangan ba harauna itao mapi ira chelai naidi pulap kaidala ino boris john peter thomas na ekoi manipur da nanguna bala ine taibangan ba harauna noi kaidala ige ai luhonge victoria ga ibani punalake moi mari pulapna ses wari ligadabni ko nang ekoi khangalakte boris na bhai ekoi sai su yaure khangna hanse poro taibangan bana oi noi kaida leirino boris na classic hotel dane room na second floor gi last second do adane taibangan bana okay haiduna thamkraba matungda koina unadraba moi mangadu harau unaduna wari watai mayam du sanaduna namitu su haukre asumna
nongma haukhibana awareness numitu ngasini mafamduda tilliba mayamdu angakpani mina krik krik inari henthoiba ngasidi yamna chinglemi dress masudusu mature oirakpagi kariga changdamnagani leite changdamningai be masu sari ama maitai gi rani fina setli machudusu I machuni mahausa lairimbina hende magi fajaba kanaga lamba tawgani nokfet tawbada kutak tawba khajaidudani pakhang kayagi thamoi hukibani henthoibana yamna fajare iduse be mana nangsu fajaidudi henthoibana adudi ainidana ado thoro program haunaba tawrase stage da kaukachari tilliba mayamdu khubak haunaruba tawdana prop prop khuba haurai henthoiba khoirami mayamda tinbiriba lai guru ithak thongba amadi ikha thaba mayam pumnamakpu kaisu khangjadraba tolaba aina ikoknono khoiramjari aranba soikiba kaya yaurabasu aibuna chani nanauni nayambani nabungni naupani haiduna ngakpiyu aina home asibulin khatkibagi maramdi ai isamaksu disable ne mayamdu ngakpana kham thengkri wa makha tari disable amana phangba jaina se yamna wai makhoi da hiningdaba samasna tu hatpi bagi wakhalon se aina kharada oisu ngakthokpa ngamnabagi damakta home aselin khatkibane ai isamak kidney animak fail ni aina matamduda khanba wakhanda aibu hingkidra aibo hangdu khakne aina khangkiba namit kaya kapkiba wakhandana aise hingde hinninglaba siningdaba aduga marak thatna aigi wife kokachari bema lo haiduna kokhalai tilliba mayamdu khobak prok prok khori wispiri bema haiduna bema tapna haugatuna stage ta kakhatli aduga henthoi bagina kanda lepi mayamdasu khobak anidu lonaduna khoiramjari henthoi ba bemada munna yengi aduga aina asiba amagum hospital gi kanungduda pulamna tha taruk tare sigi manungda leiba kansida aise hengngingbagi wakhandi pokte aise pora asiba gumne adubu bema nang thengnaram bana ngasi phawba ai nangi minungsina yomdana hinglaklibane yengo tinbiriba pumnamak masagi kidney ama mana kaisu leitraba asa yaudraba aigidamak mana kathokpidana ngasi aina mayamgi henthoiba haina sona halibase sakhangbira ibase aigi wife ki credit ne masu aisu kidney amamam khakne aina hai ibani se kidney ama khakni asa leitre khote haiduna wakhanse ayona sonthaduna adubu mana da aikaisu mini chamane karigino nasana thanda hanthana khanjariba isagi righti isa khaktana matam khara hinglingai dadi harau amana amagi mating pangduna ingminase haiduna thauna hapiduna hom aselin khatkibane tilliba mayamdu mabani gi warida kaptaba ama fawba yaude bemasu kappi henthoibana adubo mapoksina leiringai de aigi bemabu aina mikup amata thado oi wasaktuna hairi aina aduga mayamdasu haijari ngasigi mahirolna matau tambasu oirasana amana ama hatna dawsaru khatna dawsaru hanthana yingna dawsaru ngasi haiba numitsidagi amana amagi mateng pangduna afaba nungaiba hatna sunadaba leibak ama oirase thagachari sigi wafam sikak thamjage haidun stage dagi anidu kumtharai mayamgi khubak makhulna anidugi thauna oina hapkre asumna mi pumnamak tilli ngasidi leima lansna yohenba amadi rani samkishor manju projen sakhi taibanganba amadi victoria ibohol apsara amadi abecha rajen amadi memthoi ngasidi loimak suna tillare loiramdai gi mikopni henthoi bana mayam se pulingai sida chauna photo ina thenaba photo amta kapause haiduna photo kapi asumna harau numit adu asoi angam yaudana loisankri
Mathangi numitni newspaper gi mamai achobada heading the henthoiba amadi bemagi wari ngakta ngairi. Chief Minister nasu home do chauthoknaba paisa thadaraktuna award kaya su pikri. Asumna matam khara haukri. Henthoiba khangdaba mi leisalakri. Business nasu magalamba pabinaba laikidri. Matam khara haukri ahingi matamni. Bema nakanda ningaidana hibleba henthoibada munna yengjai. Mamaida sunanbiri aduga tapna haugalai. Ahinga oibaga kanamtagi makul su takidri. Tariba haibabu gari gi lepa leitana chatliba katadu khakni. Bema tapna chatli thongnauramda. Henthoiba tagini matagum aduga thongnaudu tapna hangtui. Ure thajigi phajabado. Nongma watlingai thajado aduki matik phajai. Thajabu magun hapiriba THAWANMICHAK kayada fajariba bema thajabu yingjaduna lairi. Henthoiba yawalakpaduda bema bu koima mari leiramdrabaduda pakhatna mamitu pangthorai. Aduga thongda yengi. As sidi loline haiduna kagi akoibaduda yengjai. Ure thongnau mayada thajabu ningaidana yengjari-bado. Henthoiba tapna haugali. Aduga bemagi matungdagi tapna kolai. Bemana haugalaba. Henthoibana nangdi aina tumkringaida aibu thadoamaga chakhi natro. Bemana chaluye thajasi yingba. Da ibani se asmaina oirakani haibase thajadeko. Henthoiba bemagi nakanda lepi. Aduga bemagi makoktu magi pambomna ngathali. Yengo bema asa leitraba hingani thajadraba musi tandan gum ngalamba aise. Ngasidi nangna aigi THAWANMICHAK kum ngalhanbire. Thajigi phajaba magun hapagum nangse aigi thawai kanaba khallaba aigi THAWANMICHAK laktagi khwaidagi nganba aigi THAWANMICHAK aigi bemane. Bema kapi kaigino dana aibu athuk yamna nuksibiribasiba. Henthoibana nangi nuksibana hele. Bemana henbrane aidi dagina henba male. Henthoibana o chamanare edudi. Asumna amana amagi awaba nungaibada mating pangduna harau nungai yaifana panki. Rezaul official YouTube channel na mayambu ikokna na khoiramjari. Matang asida wari asi loisanjari. Wari asibu haubadagi loiba fauba lepa leitana tabirakliba listeners khudingmakpu hanna thagatpa phongdokjari. Channel asigi mapung faba amadi mayamna nuksibiduna wari asibu pamna tabibagi credit si ahum thokna pijage. Ahanbada wari asibu ahanba wari oina khut tabirakpi aigi marup LUXMI LETANTHEM da ahanba credit si pijage. Aduga anisubada wari asibu hena fajanaba amadi wari asibu attractive oinaba hotnariba video audio editing tawbada achauba thaudang lauriba Rezaul official gi admin su oibiriba aigi inaw NAOBA LAISHRAM da anisuba credit pijage. Aduga ahum subada hek haubadagi support tawbiriba listeners khudingmakpu ahum suba credit asi pijage. Listeners singi support na ngasi Rezaul official channel asina mai pakna changsanba ngamjari bani. Amuka hana narrator gi maikaidagisu thagatpa phongdokjari.